Manipur yauna yellow alert Laothokhre cold wave Indian Meteorological Department IMD na Manipur yauna awang nongpok amasung awang Bharat ki saruksingda ka hena laichin thagani haina lakthopaga loinana miyamna cheksinnabagidamakta yellow alert Laothokhre awang nongpok piki oina Manipur Mizoram Meghalaya amasung Assam na chingba state singda ngasi numidangdagi hauraga chaliba tha asigi tarani thoi phawba laichin ka hena thagani hairi Maduta natana Punjab Chandigarh Madhya Pradesh Chhattisgarh Telangana Uttar Pradesh Odisha na chingba state singda suka hena laichin thabagi phibam mayoknagani hairi phibam asi mathangi numit kharani dasu leiba yai hairi nongsup awang nongsup amasung India gi nongsup thangba saruk singda December 10 amasung 12 asi ka hena laichin thagani alert lauthokhiba mafam sing asida leiba miyamna cheksinbagi tangai fadaba lei IMD की official website ta changuna oirakpa yaba hibam sing adu khangdoknaba honagadabani hairi awang bharat ki saruk singdadi phibam asina maram oiraga ingbagi chang celsius degree ani dagina mari fawbada haitharakpa yai hairi MLA Khemchana Litan Sarai Khong Kuki Relief Camp ta laklamkhiba du Kuki IDP singna yaningde ngarang Thingjanbagi Kendra gi MLA Yumnam Khemchana Litan Sarai Khong Relief Camp ta laklamkhiba khongsat adu Relief Center asida lairiba Kuki IDP singa taramna okte amasung yaningde haina phongdorakli Relief Camp asigi in charge Lunko Jaw Waitena thadurakiba cherol amana hairibadi Relief Camp aduda lairiba inmate singna thabak suba Chana kringai camp asida angang nupi amasung sahi yamlaba ahal singna leiringai matamda hana mangjongna khangalakpa tawdana MLA Khemchana BJP gi worker singaloina mafam adu lakhibani MLA gi khongsat adu thangai sengbadi kamjong visit ki damakta lakhibani lena camp adu da miyam amasung daita leiba inmate sing leitringai da kari sukhangja da angang singa photo kaminakibani MLA gi asigumba masagi khudong saba launa ba khongsat asi camp asida leiriba IDP singa taramna okte asigumba thawong sing asida gi IDP singna lapna lei loinana asigumba yamna sensitive oiba matamsida leader singna daita leina transparency leina amasung puksel sengna thabak tobiyu hairi Kuki inpi ukrul thadorakpa cherol amanasu MLA Y Khemchana Litan Sarai Khong Relief Camp ta unauthorized amasung uninvited oiba moongda lakhiba moongda lakhibadu akan moongda condemn tawi asigumba khongsat asi lup asina yaba ngamloi irang mayok naringai yum kai kaya mangta khiba khul kaya mai thakiba matam adudadi tumina laiki haina pendaba phongdok aduna nahakna matam aduda mara laitaba sing amasung justice ki damakta lepkhibra haina hanglakle loina khudakta amadi hana karimata khangalamba tawdana relief camp asida lakhiba asina hairiba sing asi kokadabanate ukhulda tangkhul ichin inaw lairiba si yenglaga akaknaba maitei sing lambi asi phaguna chathokkasin tawbagi ayaba pibani haiduna Kuki inpi ukhulna Kuki miyam gi right safety dignity ki damakta lebli loina hairiba thong asi protocol amata yawgana Kuki area da political figure singna chatpagi open permission phangi haina lawroidabani hairi North East ki apunba platform amadagi lawrabadi Delhi na aikhoigi kholauta daba yaroi Hemochandra Manipur gi hauji oiriba phibam asida karamba maiwonda chunggadage amadi regional platform ama oiriba One North East ke punba kholau ama punna lawminarabadi Delhi na aikhoigi wakata gani haibagi wakhalonda NPP da yaukhibani haina NPP gi National Vice President oina khalaklaba ex minister I Hemochandra ngasi airport ta paumi singa onaba amada phongdokre mahakna makhata na haikibada Manipur gi hauji oiriba yamna nungaitaba phibam asida awaba amadi nungaitaba thogdoksing asida mahakna matam khara tuminna leiba malabasu political gi arena asida tuminna leibadi nate mahakna congress hadokhiba si chehi ama makha helakle Manipur gi phibam sida political gi oiba wakhalon asiga ona tainaba leiba phibam asida karamba maiwana chungada gi haibadu khallaga puno sakmana president oiramba aduga haujikna Meghalaya gi chief minister korna sangmana president oiba NPP asida yaukibani party asi mahakna su yamna pamjabadagi congress sadoklaga NPP da yaukibani North East ki haujik lairiba phibam asida apunbagi oiba platform ama sagatnabagi pandamda NPP gi national president korna changma amadi Tripura gi Pradayor Malkiyan na singbana
One North East haiba platform ama puthokibasi afaba khongthang amani North East ki oiba apunba platform ama leiragadi Delhi na region asigi oiba issue singda tasinadriba kaya asida apunbagi oiba kholaw ama lakpaga loinana apunbagi platform amada puminnarabadi anauba maiwat ama laknaba honabada achauba lambi ama oigadoribani mahaki anauba political journey amasung chapter asi haradigi yamna tongali masi political gi oiba yamna mari leinaba amasu nate mahak masamak tam mangara kaduna minister amasung MLA fawba oiramle adubu wariba si Manipur gi housing lairiba phibam hasida karamba maiwanda sakadage habisni sanalebak Manipur asi hanagumna ingtappa santi ama lehenaba honaba habisi yamna mathau tai adubu masi araiba amadi oiroi haina Santi leba lamdam ama ohenaba honabada NPP na achoba thodang logani haike Masasing hatlaba matungda mapasu suicide tawkre Uttar Pradesh ki Bijnor da thangsa dubita mahaki nupiga khanakiba amagi tungda masamak hutakuna sijadringa gi mamang nupa amana mahaki macha nupa amasung mahaki macha nupi hu pijaduna harkre haina police na phongdokre thangsa gi numit jungba matungda Baburam sahi kunipana masanupa Dipanchu sahi mga amasung masanupi Hasika sahi ahumbu forest amada puki amasung mahakna angang ani aduda hana hu pizaki madugi matungda masamaksu hu thakibani haina police na haike Vishnu Temple preserve tawbinaba MP Lesemba Sana Jawbana taksinkhre Bishnupur district lairiba miyamna Brick Temple haraga sukhangnaba Vishnu Temple buningthina yengsinbinaba amadi preserve tawuna thambinaba Rajya Sabha gi MP Lesemba Sana Jawbana Parliament taksinkhre Parliament mifam gi 0 hour matamda Vishnu Temple gi wafam pukhaladuna MP na hai Imphal dagi kilometer kuntret lom satlaga leiba Bishnupur district ki Vishnu Temple asi state asigi oina khwaidagi liraba laisang singi manung challi laisang asi kumja lising amaga Chamriga humputre tagina lising amachangwa ga sumna nipan phawba Manipur gi ningthau oina pan khiba kiambagi matamda sakibani ningthau kiambana yumthang na Burma gi ningthau Sam gi mafamdagi Vishnu gi emblem ama fanglaba matungda laisang asi sakibani India government ki Archaeological Survey of India gi makada protected historical monument na Laothokhre asigumba tanglaba historical monument asida ASI na ahenba mijeng changbagi tangai fadaba lei loyana permanent caretaker chokidar ama amade gardener chingba thamduna ningthina yengsinba mathau tai haike Lambi sembi dabagi mayokta khunjasing na wakat mipam chathakre haukiba matam kayagi mangdaki hauna Imphal cycle lambi asi ningthina semjin binaba sarkar da takna duda laklabasu ngasi phawba thabak ta onthok tabagi mayokta lambi asigi nagyeta lairiba Singna wakat khongjang sangsinkre wakat khongjang adu da pangaida leiba downtown mini paradise school pari imom khwai singdam sam Royal Academy of Manipur Retail House Karan Devi School Saraswati Institute of Medical Science Khundrakpam da leiba Brighter Career Academy School Khundrakpam Public School Hautal da leiba Sainik Arkesna Tombi Devi Vidyalaya Getwell School Kurai Ipum Khongbal da leiba Paramount English School Success School amasung 100 Flower School ki Bhairoi Singh Transport Passenger Service ki Miyoi Singh ama supipam chadraba lambi asigi na getta khundariba Miyoi Singh asarugya ke Loinana Imphal Cycle Road Joint Development Committee na changsilliba Khongjang asi sawgaladuna Khongjang aduga sarug yakiba Mahairoi Singna lambi athubada sembiu Mahairoi Singgi punsi kallu haiba kholaw kya lauki Loinana Pangai Bazada su Imphal Cycle Road ta cheliba passenger transport singna changsin kiba Khongjang da aikoina thikiba tax kadai da chakrabage lambi gi damakta thikiba tax nupi gi sana banate haibana chingba kholaw kya lauki Wakat Khongjang adu loiraba matungda Pangai Yangdong Youth Development Association gi office ta pangthokkiba pawgi amada Imphal Cycle Road Joint Development Club ki co-convener Chingakam Jiko Maitai na phongdokkibada lambi asi atuba matamda semnaba governor da ultimatum pisinduna numit 15 gi manungda lambi asi sembinaba haijakrabasu Tabak to onthoraktabadagi ngasi gi Khongjang asi changsinkibani PR lengak laktrige gi mamangdagi hauna sarkar da lambi asi sembinaba karak hanna haijagibasu leire
ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯃꯁꯨꯡ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯒꯤ ꯌꯦꯡꯂꯒ ꯉꯁꯤꯒꯤ ꯌꯥꯝꯅ ꯄꯤꯁ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯕ ꯇꯥꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔ 24ꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ MST ꯕꯁ ꯍꯥꯞꯆꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯄꯣꯄꯤ ꯄꯥꯛ ꯁꯅꯥ ꯃꯥꯡꯍꯟꯕꯒꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯀꯅꯤ꯫ ACS ꯍꯧꯈꯤꯕ ꯆꯍꯤ 7-9 ꯃꯄꯨꯡ ꯐꯥꯅ ꯁꯔꯚꯤꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ MSTꯒꯤ ꯕꯁ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ ꯍꯥꯞꯆꯤꯟꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯞ ꯗꯨꯁꯦꯔꯥꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯗ꯭ꯔꯥꯏꯚꯔ ꯇ꯭ꯔꯦꯅꯤꯡ ꯑꯦꯟड ꯔꯤꯁꯔꯆ ꯁꯦꯟꯇꯔꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯑꯃ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ MST ꯕꯁ ꯑꯁꯤ ꯍꯥꯞꯆꯤꯟꯕꯗ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯍꯣꯡꯕ ꯃꯈꯜꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ MST ꯕꯁ ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯨꯠ ꯈꯨꯗꯤꯡꯃꯛꯇ ꯆꯦꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ꯫ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯅꯤꯡꯊꯤꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯋꯥꯈꯜ ꯇꯥꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯄꯒꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯂꯝ ꯑꯦꯀꯔ 18,000ꯇ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯄꯥꯛ ꯁꯟꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯃꯥꯡ ꯆꯍꯤ ꯑꯃꯁꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯀꯌꯥ ꯌꯥꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯗꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯡꯒꯤ ꯂꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯋꯥ ꯄꯥꯝꯕꯤꯅꯆꯤꯡꯕ ꯊꯥꯗꯨꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ ꯑꯃꯁꯨꯡ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯝꯁꯟ ꯍꯨꯏꯗ꯭ꯔꯣꯝ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯩꯔꯣꯏꯁꯪꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯄꯣꯠꯆꯩꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ MSF ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯀꯌꯥꯗ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯔꯨꯝ ꯅꯤꯡꯊꯤꯅ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯣꯠꯂꯝ ꯀꯌꯥ ꯊꯝꯖꯤꯜꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯊꯤꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯅ ꯄꯣꯠꯂꯝ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯁꯄ꯭ꯂꯥꯏꯌꯔ ꯑꯦꯖꯦꯟꯁꯤ ꯄꯨꯝꯕ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ MSFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯕ MSFꯀꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯣꯊꯗꯨꯅ ꯂꯩꯔꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯕꯨ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ MSFꯀꯤ ꯊꯧꯃꯤꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯥꯏꯔꯛ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯤꯚꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜ ꯀꯥꯟꯊꯣꯛꯂꯒ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ
directly upgrade tawraba Kairang Upper Primary School asida school ama oibagi mapung phaba structure suna lairamdaba thainake high school ama ki thak ka sarana laigadaba school gi infrastructure campus yauna classroom ningthena laitringai serak asida masing yamlaba desk bench whiteboard teacher table laboratory table na chingba polam kya laisinduna amadi paisinduna thamlam liba asi kari karamba aronba agenda no hauzik lairiba school asida polam sing asi thamba sandabadagi laikai gi community hall da bench sama song desk sing asi paiduna thamliba asi mahairo loop asina haksina lawi upgrade oiraba adubu upgrade oibagi masak mohong di oidaba school asi pot tai paisinpham storeroom amagumna onthok lairamba asida MSF na wahang hangli Lub asina hairiba school asida yengsiluba matamda paisinduna thamlamba polam sing asi quality amata yaramde Manipur gi tongan ba district singda hangdokli balenga kem hairoisang singda awat patana thallaba infrastructure leitabagi awaba mayok nariba singda mijeng changbiduna waliba potsai pibidana lairaga karigidamakta government high school gi thak ama oina lairaba school singda supply tawgadaba maong duda Kairang Upper Primary School asidana School gi building fawba leitringai asuk yamla polam sing paisilakpa amasung thamjilakpana arembada manguna taragadaba haibasi MSM na education as department ta hangli loinana athuba matamda school gi item sing asigi supplier singna mairoi amasung laibak miyam khangna sengdorakadabani mari leinaba lengaki authorities singna hairiba Kairang Upper Primary School asi yengsinbiu masida senaba supplier agency pumba thigatuna samdok hangadabani leigadaba requirements singi changdagi hendok laga masing yamlaba potchai laisillaga thamjinba upgrade tawraba thak amagi school fawba sadringaida asigumba moongda satharamba haibasi khudakta yengsingadabani haire Russia ga lan songnaba ngamnaba Ukraine gi nupi lising humputara army da join tawkre Ukraine amadi Russia lebak ani ge marakta sahi ahum hena songaduna lakiba lan asida Russia ga lan Songna bangam na bagi Ukraine gi nupi lising humputara army da join tawkre haina phongdokre report asigi matungin na hauji Russia ga songna riba lan asida front line ta Ukraine gi nupi lan mi lising mga ga chonga romsu deploy tawguna thamle Ukraine gi nupi lan mi singna hauji ki matam ga chunaraba lan gi khulai kya sijinaduna Russia da landabagi thabak yamna kanna adumak chathare report asigi matungina chahi ahum hena songaduna lakiba lan asida chawrakna ngasi fawbagi manungda Ukraine gi oina punna lanmi lising nipumanga hena sikre loina lanmi lakahunga lising marfutara lomna chawna sokapan nangkre haina Ukraine gi president Vladimir Zelensky na phongdorakre hairi